ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯆꯝꯕ ꯄꯨꯟꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯋꯥꯂꯤꯗꯦꯠ ꯀꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯍꯔꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪꯗꯒꯤ ꯁꯒꯣꯜꯁꯤꯡꯒꯤ ꯁꯖꯤꯛ ꯐꯥꯜꯂꯝꯃꯤ꯫ ꯁꯖꯤꯛꯇꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯄꯦꯅꯤ 5ꯗꯒꯤ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯖꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯅꯤꯅ ꯃꯍꯥꯛꯇꯤ ꯅꯣꯡꯃꯗ ꯄꯦꯅꯤ ꯑꯃꯃꯝ ꯇꯨꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯑꯃꯗꯤ ꯐꯤꯔꯣꯜ ꯂꯩꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯤꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯨꯡꯁꯤꯜꯂꯛꯂꯕ ꯄꯩꯁꯥꯗꯨ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯍꯥꯏꯕ ꯌꯦꯡꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯕ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥꯒꯤ ꯈꯥꯎ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯈꯥꯎꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯎꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯈꯔꯗꯨꯅ ꯄꯦꯜꯂꯝꯃꯤ ꯑꯃꯗꯤ ꯑꯀꯦ ꯑꯃꯧ ꯑꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯈꯥꯎꯖꯥꯎ ꯑꯃꯗ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥꯗ ꯏꯟꯁꯤꯜꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯁꯅꯥ ꯁꯥꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯐꯖꯔꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯗꯨ ꯐꯤ ꯑꯃꯗ ꯌꯣꯝꯂꯒ ꯃꯍꯥꯛꯀꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯎꯠ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯂꯂꯣꯟꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯂꯂꯣꯟꯕ ꯑꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯃꯍꯥꯛꯀꯤ ꯂꯂꯣꯟꯕ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ?" ꯂꯂꯣꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯈꯥꯏꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ, ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯆꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ?" ꯋꯥꯂꯤꯗꯦꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯈꯨꯖꯤꯁꯤ ꯄꯨꯈꯣ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ." ꯃꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯋꯥꯂꯤꯗꯦꯠꯅ ꯇꯧꯔꯤꯕꯗꯨꯗ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯑꯄꯥꯝꯕꯗꯨꯗ ꯌꯦꯠꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯃꯥꯟꯅꯕꯗꯨ ꯈꯥꯏꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡꯗ ꯂꯂꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯈꯨꯖꯤꯗꯨ ꯐꯖꯔꯕ ꯄꯔꯐ꯭ꯌꯨꯝꯒꯤ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯂꯒ ꯂꯩꯕꯥꯛꯇꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ, ꯑꯃꯗꯤ ꯋꯥꯂꯤꯗꯦꯠꯅ ꯍꯥꯏꯔꯛꯄ ꯄꯥꯎ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨ ꯄꯤꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜ ꯊꯥꯔꯛꯇꯨꯅ ꯋꯥꯂꯤꯗꯦꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯌꯨꯝꯗ ꯀꯔꯝꯕ ꯀꯥꯟꯗ ꯍꯟꯒꯗꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝ ꯍꯜꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯋꯥꯂꯤꯗꯦꯠꯇ ꯄꯤꯅꯕ ꯃꯨꯒꯥꯒꯤ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯎꯠ ꯃꯄꯣꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯎꯠ ꯃꯄꯣꯠ ꯑꯃꯒꯤ ꯃꯨꯒꯥꯒꯤ ꯐꯤꯗꯨ ꯄꯨꯔꯒ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯂꯤꯗꯦꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ
ꯈꯥꯏꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠ ꯑꯗꯨ ꯎꯠ ꯃꯄꯣꯠ ꯑꯃꯒꯤ ꯃꯨꯒꯥꯒꯤ ꯐꯤꯗꯨ ꯐꯪꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯨꯒꯥꯒꯤ ꯐꯤꯁꯤꯡꯗꯨ ꯀꯔꯤꯗꯤ ꯇꯧꯒꯅꯤ? ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯂꯣꯟꯕ ꯃꯔꯨꯞꯇꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯃꯁꯤꯒꯤ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜꯁꯤ ꯁꯤꯖꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯔꯥꯖꯀꯨꯃꯥꯔꯒꯗꯤ ꯈꯪꯅꯕ꯭ꯔꯥ?" ꯂꯂꯣꯟꯕ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯗꯤ ꯌꯥꯝꯅ ꯈꯪꯅꯩ, ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯗꯤ ꯅꯀꯕꯥꯠ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ"꯫ ꯋꯥꯂꯤꯗꯦꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯂꯩꯕꯥꯛꯇꯨꯗ ꯆꯠꯄꯗ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜꯁꯤ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ"꯫ ꯃꯊꯪꯒꯤ ꯂꯂꯣꯟꯕꯒꯤ ꯈꯣꯡꯆꯠꯇ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯂꯤꯗꯦꯠꯀꯤ ꯃꯨꯒꯥꯒꯤ ꯐꯤꯗꯨ ꯄꯨꯔꯒ ꯅꯀꯕꯥꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯂꯤꯗꯦꯠꯀꯤ ꯃꯨꯒꯥꯒꯤ ꯐꯤꯗꯨ ꯅꯀꯕꯥꯠ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯈꯨꯗꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯕꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯗꯣꯜ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯍꯟꯕ ꯑꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯒꯣꯜ ꯃꯈꯜ ꯑꯃꯒꯤ ꯁꯒꯣꯜ 12 ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯤꯅꯅꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯒꯣꯜꯁꯤꯡꯗꯨ ꯄꯨꯔꯒ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯒꯣꯜ 12ꯗꯨ ꯄꯨꯔꯒ ꯋꯥꯂꯤꯗꯦꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯑꯔꯥꯞꯄꯗ ꯁꯒꯣꯜ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯏꯁ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯑꯩ ꯇꯝꯅ ꯂꯥꯛꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯑꯩꯒꯤ ꯁꯖꯤꯛꯁꯤ ꯂꯩꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯩꯗꯤ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯒ ꯁꯖꯤꯛ ꯌꯣꯜꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯁꯖꯤꯛꯇꯨ ꯌꯥꯝꯅ ꯊꯨꯅ ꯐꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜꯁꯤꯡꯗꯨ ꯃꯍꯥꯛꯀꯤꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜ 2 ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨꯅ ꯈꯥꯏꯁꯇꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯄꯤꯕꯤꯅꯕ ꯂꯂꯣꯟꯕ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯈꯥꯏꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ ꯈꯜꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯂꯤꯗꯦꯠꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯨꯞꯀꯤ ꯍꯥꯏꯖꯕꯗꯨꯗ ꯃꯍꯥꯛꯅ ꯁꯒꯣꯜꯗꯨ ꯄꯨꯔꯒ ꯈꯥꯏꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯑꯍꯜ ꯑꯣꯏꯔꯕ, ꯅꯣꯡꯃꯗ ꯄꯦꯅꯤ 5ꯗꯒꯤ ꯍꯦꯟꯅ ꯊꯣꯛꯇꯕ ꯋꯥꯂꯤꯗꯦꯠꯅꯅꯤ ꯇꯥꯛꯅꯤꯡꯂꯝꯗꯦ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯈꯨꯗꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯒꯤ ꯄꯤꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤ ꯄꯤꯈꯤꯕ ꯌꯥꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯂꯧꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯤꯈꯤꯕ ꯌꯥꯕꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯂꯣꯏꯗꯕ ꯈꯨꯗꯣꯜꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯗꯨꯒ ꯃꯃꯜ ꯃꯥꯟꯅꯕ ꯂꯩꯇꯕꯗꯒꯤ ꯏꯀꯥꯏꯗꯨꯅ ꯃꯍꯥꯛ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯂꯔꯣꯏ"꯫ ꯑꯗꯨꯅ ꯋꯥꯂꯤꯗꯦꯠꯅ ꯊꯥꯔꯛꯂꯤꯕ ꯁꯒꯣꯜ 10ꯗꯨꯒꯤ ꯃꯍꯨꯠꯇ ꯒꯙꯥ 12ꯗ ꯁꯤꯜꯚꯔ ꯍꯥꯞꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯗꯣꯜ ꯇꯝꯂꯛꯂꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯤꯜꯚꯔ ꯑꯗꯨ ꯄꯨꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯝꯃꯤ꯫ ꯁꯤꯜꯚꯔ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕꯗꯒꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯥꯟꯃꯤ ꯈꯔꯁꯨ ꯅꯦꯛꯂꯝꯃꯤ꯫
ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯋꯥꯂꯤꯗꯦꯠꯀꯤ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯅꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯄ"꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯄ ꯂꯟ ꯊꯨꯝ ꯑꯗු ꯋꯥꯂꯤꯗꯦꯠꯀꯤ ꯊꯣꯡꯖꯤꯟꯗ ꯊꯝꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯀꯕꯥꯠ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯥꯔꯛꯈꯤꯕ ꯁꯒꯣꯜ 12 ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯜ ꯌꯥꯝꯂꯕ ꯁꯤꯜꯚꯔ ꯑꯁꯤ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯃꯨꯛ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯃꯔꯨꯞ, ꯅꯍꯥꯛꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯂꯝꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯒꯙꯥ 6ꯀ ꯃꯈꯣꯏꯗ ꯍꯥꯞꯂꯛꯄ ꯁꯤꯜꯚꯔ ꯑꯗꯨꯒ ꯂꯧꯔꯣ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯅ ꯅꯀꯕꯥꯠ ꯂꯩꯕꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ"꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯃꯜꯗꯤ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯈꯣꯡꯆꯠꯇ ꯋꯥꯂꯤꯗꯦꯠꯀꯤ ꯈꯨꯗꯣꯜ ꯑꯗꯨ ꯅꯀꯕꯥꯠ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯈꯨꯗꯣꯜꯗꯨ ꯂꯧꯕꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯗ ꯋꯥꯂꯤꯗꯦꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯥꯏꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯛꯄ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯣꯜ ꯍꯜꯂꯛꯄ ꯉꯝꯗꯅꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯀꯌా ꯄꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯂꯤꯗꯦꯠꯇ ꯁꯅꯥꯒꯤ ꯂꯩꯇꯦꯡꯅ ꯄꯤꯛ ꯊꯜꯂꯕ ꯐꯤꯖꯣꯜ ꯌꯥꯎꯕ ꯁꯒꯣꯜ ꯒꯥꯔꯤ 10, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯄꯗ ꯆꯣꯛꯊꯕ ꯅꯥꯏꯗꯕ ꯁꯒꯣꯜꯒꯨꯝꯅ ꯂꯝꯖꯦꯟ ꯌꯥꯡꯕ ꯎꯠ 10, ꯃꯅꯤ ꯃꯨꯒꯥꯅ ꯂꯩꯇꯦꯡꯕ ꯐꯤꯖꯣꯜ ꯌꯥꯎꯕ ꯁꯥꯃꯨ 10 ꯈꯨꯗꯣꯜ ꯇꯝꯂꯛꯂꯝꯃꯤ꯫ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯅꯦꯛꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯑꯔꯥꯞꯄꯗ ꯁꯒꯣꯜ ꯁꯥꯃꯨ ꯀꯌꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯖꯤꯛ ꯂꯧꯕꯤꯅꯕ ꯁꯥ ꯌꯥꯝ ꯂꯥꯛꯂꯦꯗꯥ! ꯉꯁꯤꯗꯤ ꯁꯖꯤꯛ ꯃꯌꯥꯝ ꯌꯣꯟꯕ ꯉꯝꯂꯒꯅꯤ"꯫ ꯃꯍꯥꯛꯅ ꯁꯖꯤꯛꯇꯨ ꯈꯔ ꯊꯨꯅ ꯐꯥꯟꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯁꯥꯃꯨꯁꯤꯡ, ꯁꯒꯣꯜ ꯒꯥꯔꯤ ꯃꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯎꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯋꯥꯂꯤꯗꯦꯠꯇ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥ, ꯏꯅꯥꯛ ꯈꯨꯟꯕ? ꯃꯪ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯩꯅ ꯏꯅꯥꯛ ꯈꯨꯜꯂꯒ ꯀꯩꯗꯧꯔꯨꯅꯤ? ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯣꯜ ꯄꯨꯝꯅꯃꯛ ꯈꯥꯏꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯅꯍꯥꯛꯅ ꯁꯒꯣꯜ 2, ꯎꯠ 2, ꯁꯥꯃꯨ 2ꯒ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯄꯨꯝꯅꯃꯛ ꯂꯧꯔꯣ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯄꯤꯕꯤꯌꯨ"꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯍꯥꯟꯕꯗ ꯌꯥꯔꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝꯅ ꯈꯨꯗꯣꯜ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯗꯨ ꯏꯀꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯝꯅ ꯇꯧꯕ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯕ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯗꯗꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯜ ꯄꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯈꯥꯏꯁꯇꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯈꯥꯏꯁꯇꯥꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯃꯤ ꯑꯃꯗꯤ ꯁꯥꯁꯤꯡ ꯄꯔꯦꯡ ꯄꯔꯦꯡ ꯆꯪꯂꯛꯄꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯈꯨꯗꯣꯜꯁꯤꯡꯗꯨ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯋꯥꯂꯤꯗꯦꯠꯅ ꯊꯥꯔꯛꯄꯅꯤ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯏꯆꯥꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯕ ꯄꯥꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯉꯣꯟꯗ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯀꯌꯥ ꯊꯥꯔꯛꯂꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯀ ꯎꯅꯔꯨꯁꯤ꯫ ꯃꯍꯥꯛ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯅꯍꯥꯛ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯣ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯝꯂꯕ ꯁꯒꯣꯜ ꯁꯥꯃꯨ ꯎꯠ ꯀꯌꯥꯗ ꯅꯨꯄꯥ ꯅꯨꯄꯤ kaya ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯗꯨꯗ ꯈꯨꯗꯣꯜ ꯄꯤꯔꯛꯄ ꯋꯥꯂꯤꯗꯦꯠ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯂꯤꯗꯦꯠꯀꯤ ꯃꯌꯨꯝꯗ
ꯃꯈꯣꯏꯕꯨ ꯂꯨꯆꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯆꯃꯝꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯁꯤꯔ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯋꯥꯂꯤꯗꯦꯠꯀꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯗ ꯃꯍꯥꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯇꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯂꯩꯔꯒ ꯃꯈꯣꯏ ꯋꯥꯂꯤꯗꯦꯠꯀꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏ ꯋꯥꯂꯤꯗꯦꯠꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗꯗꯤ ꯋꯥꯂꯤꯗꯦꯠꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯒꯗꯕ ꯅꯣꯡꯃꯈꯛ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯝꯞ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯋꯥꯂꯤꯗꯦꯠꯇ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯄꯥꯎ ꯄꯤꯔꯨꯅꯕ ꯊꯥꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯂꯤꯗꯦꯠꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯕꯗ ꯋꯥꯂꯤꯗꯦꯠꯇꯤ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒ ꯃꯍꯥꯛ ꯎꯅꯕ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯔꯨꯞꯇꯨꯒꯤ ꯈꯟꯕꯗꯁꯨ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯞꯂꯝꯃꯤ꯫ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯋꯥꯂꯤꯗꯦꯠꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯃ ꯂꯩꯍꯟꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯌꯨꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯂꯤꯗꯦꯠꯅ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯊꯧꯗꯧꯗꯨꯅ ꯃꯍꯥꯛ ꯏꯀꯥꯏꯕ ꯑꯃꯗꯤ ꯑꯋꯥꯕꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯁꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯒꯤꯁꯨ ꯄꯥꯎꯇꯥꯛ ꯍꯪꯂꯝꯗꯅ ꯃꯍꯥꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇꯨꯗ ꯆꯦꯟꯗꯨꯅ ꯇꯨꯔꯦꯟꯗꯨꯗ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯇꯨꯔꯦꯟꯗꯨꯗ ꯆꯣꯡꯊꯔꯝꯗꯦ꯫ ꯆꯤꯡꯗꯨꯒꯤ ꯃꯈꯥꯗ ꯑꯃꯝꯕꯗ ꯇꯨꯔꯦꯜꯅ ꯅꯨꯡꯂꯛꯇ ꯆꯦꯟꯕꯒꯤ ꯑꯀꯤꯕ ꯏꯔꯥꯎꯈꯣꯜ, ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯄꯥꯝꯕꯤꯁꯤꯡꯅ ꯄꯨꯊꯣꯔꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ, ꯑꯃꯝꯕꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯣꯡꯁꯣꯡꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯎꯔꯛꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠ ꯀꯤꯕꯅ ꯍꯨꯃꯥꯡ ꯀꯥꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯣꯡꯐꯝ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏꯗꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯔꯒꯒꯤ ꯗꯨꯠ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯔꯒꯒꯤ ꯗꯨꯠ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ, ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" ꯋꯥꯂꯤꯗꯦꯠꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯍꯥꯛ ꯏꯀꯥꯏꯕꯗꯒꯤ ꯀꯞꯂꯤꯕꯅꯤ꯫" ꯑꯇꯣꯞꯄ ꯗꯨꯠ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯋꯥꯂꯤꯗꯦꯠꯅ ꯈꯨꯝꯂꯝꯃꯤ, "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯂꯥꯛꯂꯤꯕꯅꯤ꯫" ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯁꯔꯒꯒꯤ ꯗꯨꯠ ꯑꯃꯅ ꯋꯥꯂꯤꯗꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯛꯄꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯟꯕ ꯂꯁꯤꯡꯒꯤ ꯐꯤꯗꯨ ꯐꯖꯕ ꯂꯩꯔꯣꯡ ꯌꯦꯛꯄ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯄꯥꯛꯇꯨ ꯁꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯈꯣꯡꯎꯞ ꯑꯃꯁꯨ ꯃꯊꯟꯇ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯛꯇꯁꯨ ꯃꯃꯜ ꯌꯥꯝꯂꯕ ꯀꯣꯛꯌꯦꯠ ꯌꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗꯁꯨ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯁꯔꯒꯒꯤ ꯗꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤꯡ ꯑꯣꯜꯂꯒ ꯌꯦꯡꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯂꯤꯗꯦꯠꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯊꯣꯡ ꯍꯥꯡꯕ ꯒꯦꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯒꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯎꯁꯤꯡꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯝꯃꯤ꯫ ꯋꯥꯂꯤꯗꯦꯠ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯒꯦꯠ ꯃꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯒꯤ ꯑꯔꯣꯏꯕꯗ
mahaki khangpok sang leiramba mafamduda phajaraba maingalna pik thanba konung ama leirami mahangna sum changlakpada lambi ki mataida guard sing leirami amadi konung dugi akoibada manai masena koichat chalami lambi ki nakadasu phajaraba leikol leirami maduda phajaraba leikya susalami walidet ngakpana kham thenglami sarga ki dut amana haraklami ki ganu masi nahaki yumni ishorna nahaki chamjabaduda mahakna penbiraduna pibibani masi hairaga sarga ki dut anidu mangkhirami mahak mangni khanna chatlami mahakna mahaki kaduda changlami ka adugumbadi mahak mapunsida amukta ukhidri ayukta mikap thorakpada konung manai masel pumnamak asengba oina leirami nongalakpada lalonba nupaduna walidetagi hena kok ngorami chamamnarami mahakna walidetta mahak ahing chupa ama tumlamde amadi nonghek nganbaga mahak pu thiba laklibani hairami mahakti walidet pu kayada wana thiruriba ahing amada umang amabu karamna chawraba leikol amadi konung olamliba karigumba walidet ki manai ama thengnaramdrabadi mahak mafamdu thadoklaga chatlamlagadabani mahakna uriba pumnamaktu wamanbadagi wakhalna saba oigani khalamgani adudagi walidetna lalonba nupa aduda pumnamaktu karamna oikhibano haibdu lirami walidet ki pautak matung ina lalonba nupa adu khaistan leibaki ningthau machanupi amadi makhoiga loinarappa pumnamakpu mahaki mayumduda kauraknaba hairami numit ahum numitang ahumdi ningthau amadi mahaki miyoisingbu ikai khumnaba utpa oina achauba chaklen silami nungdang khudingi makhoibu chanagi kollikta pijarami chaba loiraba matungda chanagi kollik adu makhoigi chaklen adubu ningsingba oina thamjinnaba hairami makhoidi adugumba sing adu mapunsida uramdri maduda sunatana isai nongmai jagoi isai gi thauramsu nungtigi pangthoklami mari suba numita khaistain gi ningthauduna walidetta mahangna machanupi rajkumari asibu mahaki oiningi haibasi chumra hanglami walidetna hairami madudi mahakti madudi mangda phawba manglude mahakti ahalsu oire mahakna ningthau adubu pukchel chawba thauna phaba nakabat leibakki rajkumar adu mahaki machanupi rajkumariga luhongnaba hairami maduda ningthau adusu yarami walidena nakabatta leiriba rajkumar adu laurunaba mahaki manai masen singda khudol pot ama piraga tharami nakabat ki rajkumar adu walidet ki manakta laglami mahakna rajkumari adubu hek ubada nungsirami rajkumar amadi rajkumari anidu yamna chawna luhonglami luhonglaba matungda khaistan gi ningthau adusu mahaki leibakta hankhirami rajkumar amadi rajkumari anidusu nakabata hankhirami walidetsu awa ana taraba miyoisingbu mateng pangduna mahaki chamlaba punsidu nungaina leikhirami wari asi matang asida loisinjare wari asi libada soikiba yaurabasu tabiriba pumnamakna ngakpinaba nolukna ningsingjari